ꯑꯗꯨꯒꯅꯦ ꯑꯩ ꯇꯤꯚꯤ ꯅꯨꯡꯁꯤ ꯃꯣꯕꯥꯏꯜ ꯅꯨꯡꯁꯤ iPad ꯅꯨꯡꯁꯤ ꯇꯤꯚꯤ ꯇꯦꯞ ꯅꯨꯡꯁꯤ ꯂꯣꯏꯅ ꯅꯨꯡꯁꯤ ꯃꯃꯥꯗꯤ ꯅꯨꯡꯁꯤꯕ꯭ꯔꯣ ꯄꯩꯁꯥ ꯅꯨꯡꯁꯤ ꯑꯩꯈꯣꯏ ꯏꯅꯝꯃꯅ ꯑꯩꯒꯤ ꯐꯤ ꯈꯠꯄꯤꯔꯤꯅꯤꯁꯦ ꯈꯔ ꯊꯦꯡꯅꯁꯨ ꯍꯧꯒꯠꯂꯦ ꯈꯅꯥꯎꯁꯨ ꯑꯩꯅ ꯃꯌꯥꯝ ꯀꯃꯥꯏ ꯇꯧꯅꯔꯤ ꯃꯌꯥꯝ ꯅꯨꯡꯉꯥꯏꯅꯔꯤꯕꯣ ꯃꯌꯥꯝ ꯉꯁꯤ ꯑꯩ ꯍꯣꯁꯄꯤꯇꯥꯜꯗ ꯑꯩꯈꯣꯏ ꯏꯅꯗꯤ ꯑꯣꯄꯔꯦꯁꯟ ꯂꯣꯏꯔꯦꯀꯣ ꯑꯗꯨꯒ ꯃꯥꯗꯤ ꯂꯩꯍꯧꯔꯦ ꯑꯩ ꯉꯁꯤ ꯑꯩꯈꯣꯏ ꯇꯥꯇꯣ ꯗꯤꯂꯦꯟꯗ ꯆꯠꯇ꯭ꯔꯦ ꯑꯩꯈꯣꯏ ꯇꯥꯇꯣ ꯅꯣꯏꯗ ꯑꯣꯏꯅ ꯂꯥꯛꯑꯦ ꯃꯣꯏ ꯂꯧꯕ ꯂꯥꯛꯏ ꯁꯨꯝ ꯍꯪꯕ ꯂꯥꯛꯄꯗ ꯑꯗꯨꯒ ꯑꯩ ꯁꯤꯗ ꯑꯣꯏꯅ ꯂꯥꯛꯑꯦ ꯑꯩ ꯂꯥꯛꯄꯗꯗꯤ ꯚꯤꯗꯤꯑꯣꯒ ꯑꯗꯨꯒꯤ ꯋꯥꯈꯜꯒ ꯑꯝꯇ ꯂꯩꯇ꯭ꯔꯦꯗ ꯑꯩꯅ ꯁꯨꯝ ꯁꯤꯗ ꯂꯥꯛꯄꯩ ꯚꯤꯗꯤꯑꯣ ꯂꯧꯔꯤꯁꯦ ꯑꯩꯈꯣꯏ ꯃꯃꯥꯅ ꯁꯨꯝ ꯃꯥ ꯖꯦꯅꯤꯡꯅ ꯈꯔ ꯊꯥꯒꯠꯂꯛꯑꯣꯅ ꯑꯩ ꯂꯧꯔꯤꯅꯦꯕ ꯑꯗꯨꯗꯩ ꯂꯧꯔ ꯅꯨꯌꯦꯜ ꯃꯥ ꯍꯧꯖꯤꯛ ꯒꯦꯝ ꯁꯥꯟꯅꯅ ꯁꯨꯝ ꯂꯩꯔꯦ ꯂꯥꯏꯔꯤꯛꯁꯨ ꯄꯥꯎ ꯌꯥꯗ꯭ꯔꯦ ꯃꯥ ꯉꯁꯤ ꯑꯩ ꯂꯥꯛꯄꯒꯤ ꯃꯥ ꯁ꯭ꯀꯨꯜ ꯕꯟꯅꯦ ꯍꯥꯏꯅ ꯂꯥꯏꯔꯤꯛ ꯄꯥꯗ꯭ꯔꯦ ꯑꯗꯨꯒ ꯏꯕꯥꯏꯅꯤꯁꯤꯒ ꯈꯤꯔꯀꯤꯗꯒꯤ ꯒꯥꯔꯤ ꯆꯦꯟꯕ ꯌꯦꯡꯉꯤ ꯂꯥꯡꯉꯦꯕ ꯁꯥꯏꯌꯦꯕ ꯌꯥꯝꯅ ꯑꯗꯨꯅ ꯁꯦ ꯐꯦꯟ ꯊꯥꯔꯒ ꯏꯕꯥꯏꯅꯤ ꯒꯥꯔꯤ ꯆꯦꯟꯕ ꯌꯦꯡꯉꯤ ꯑꯗꯨꯒ ꯁꯣꯝꯗꯅ ꯆꯥꯛ ꯊꯣꯡꯉꯤ ꯆꯥꯛꯈꯨꯝꯗ ꯃꯌꯥꯝꯁꯤꯒ ꯂꯩꯔꯦ ꯃꯣꯏ ꯃꯈꯥꯗ ꯒꯥꯔꯤꯒꯤ ꯀꯩꯅꯣꯃ ꯁꯣꯔꯨꯝ ꯑꯃ ꯂꯩ ꯍꯥꯏꯌꯦ ꯒꯥꯔꯤ ꯈꯛꯇ ꯑꯥꯗꯁꯨ ꯒꯥꯔꯤ ꯈꯛꯇꯅꯤ ꯒꯥꯔꯤ ꯄꯥꯔꯀꯤꯡ ꯇ꯭ꯔꯛ ꯃꯌꯥꯝꯁꯦ ꯎꯔꯕ ꯍꯧꯖꯤꯛ ꯅꯨꯌꯦꯜꯁꯦ ꯂꯥꯏꯔꯤꯛ ꯄꯥꯗ꯭ꯔꯕꯅꯤꯅ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝꯁꯤꯜꯂꯦ ꯃꯉꯣꯟꯗ ꯂꯝꯕꯤꯗ ꯂꯥꯛꯄꯗꯗꯤ ꯑꯩ ꯀꯥꯎꯊꯣꯛꯅ ꯚꯤꯗꯤꯑꯣꯒ ꯑꯃꯨꯛ ꯂꯧꯔꯛꯇꯦ ꯁꯣꯝꯗ ꯔꯨꯝ ꯑꯃ ꯂꯩꯔꯦꯁꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯎꯠꯂꯥꯡꯉꯦꯅ ꯐꯦꯟꯁꯦ ꯊꯥꯗꯣꯛꯅ ꯁꯨꯝ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯁꯤꯒ ꯔꯨꯝ ꯑꯃ ꯂꯩꯔꯦ ꯁꯤꯒ ꯔꯨꯝ ꯑꯃ ꯂꯩꯔꯦ ꯁꯤꯒ ꯔꯨꯝ ꯑꯃ ꯂꯩꯔꯦ ꯁꯤꯒ ꯔꯨꯝ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯏꯅꯝꯃ ꯃꯤꯅꯥꯛꯁꯤ ꯆꯥꯛ ꯊꯣꯡꯉꯤ ꯆꯤꯛꯀꯟ ꯊꯣꯡꯉꯤ ꯑꯗꯨꯒ ꯅꯣꯏ ꯅꯪ ꯀꯔꯤ ꯌꯦꯡꯉꯤꯅꯣ ꯃꯥ ꯉꯁꯥꯏꯗꯩ ꯒꯦꯝ ꯁꯥꯟꯅꯔꯤꯅꯤ ꯕꯥꯏꯛꯀ ꯊꯧꯔꯗꯅ ꯒꯦꯝꯁꯤꯒ ꯃꯥꯅ ꯕꯥꯏꯛ ꯊꯧꯅꯤꯡꯉꯕꯣ ꯅꯪ ꯍꯧꯖꯤꯛꯇꯩꯅ ꯑꯁꯤꯒ ꯑꯉꯥꯡ ꯑꯃ ꯂꯩꯁꯨ ꯃꯉꯛ ꯐꯔ ꯍꯥꯏꯁꯨ ꯎꯔꯥ ꯑꯩ ꯃꯌꯥ ꯌꯥꯎꯔꯝꯗꯦꯅꯦ ꯑꯩ ꯅꯪ ꯃꯌꯥ ꯌꯥꯎꯗꯦ ꯉꯁꯥꯏꯅ ꯎꯗꯦꯅꯦ ꯚꯤꯗꯤꯑꯣꯗ ꯅꯣꯛꯂꯛꯄꯗ ꯎꯔꯤꯅꯤꯅꯦ ꯁꯤ ꯉꯥꯡꯉꯦ ꯃꯁꯤ ꯌꯥꯝ ꯂꯝꯍꯦꯜꯂꯤ ꯀꯩꯗꯧꯅꯣ ꯅꯪ ꯑꯩꯅ ꯂꯥꯏꯔꯤꯛ ꯄꯥꯎꯔꯣ ꯍꯥꯏꯔ ꯅꯪ ꯌꯥꯗ꯭ꯔꯤꯗꯣ ꯀꯩꯒꯤꯅꯣ ꯃꯥ ꯃꯄꯥ ꯂꯥꯛꯄꯗꯩ ꯃꯥ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯅ ꯍꯥꯏꯖꯟꯅꯔꯒ ꯑꯗꯒꯤ ꯑꯗꯨꯝ ꯐꯣꯟ ꯄꯥꯏꯁꯟꯅꯔꯤꯕ ꯃꯄꯥ ꯆꯪꯉꯛꯄꯩꯗꯨꯒ ꯐꯣꯟ ꯊꯥꯗꯣꯛꯁꯟꯅꯔꯒ ꯍꯥ ꯅꯪ ꯌꯥꯝ ꯁꯤꯡꯉꯦꯀꯣ ꯅꯪ ꯌꯥꯝꯅ ꯂꯥꯝꯗꯕꯤꯗ ꯍꯥꯏꯖꯟꯅꯩ ꯅꯠꯇ꯭ꯔꯥ ꯑꯁꯤ ꯄꯩꯁꯥꯅꯤ ꯄꯩꯁꯥ ꯅꯣꯌꯦꯜꯁꯦ ꯂꯥꯏꯔꯤꯛ ꯄꯥꯎ ꯍꯥꯏꯔꯒ ꯃꯥ ꯇꯧꯁꯟꯅꯔꯒ ꯃꯥ ꯁꯨꯃꯥꯏꯅ ꯇꯧꯅ ꯂꯩꯔꯤꯁꯦ ꯀꯩꯒꯤꯅꯣꯕ ꯀꯩꯀꯩ ꯃꯊꯦꯜꯅꯣ ꯏꯔꯣꯟꯕ ꯊꯥꯡꯖꯤꯡ ꯑꯃꯦꯠꯄ ꯑꯁꯤꯁꯦ ꯍꯥꯎꯅꯤꯕꯣ ꯁꯤ ꯃꯣꯔꯣꯛꯀꯁꯦ ꯑꯁꯤꯝꯇ ꯍꯥꯡꯗꯣꯛꯅꯥꯏꯅꯃ ꯑꯁꯤꯅ ꯌꯦꯟ ꯊꯣꯡꯕ ꯂꯧꯈꯠꯄꯇ ꯉꯥꯏꯔꯤ ꯃꯅꯝꯁꯤꯗꯤ ꯉꯥꯎꯋꯦ ꯅꯣꯌꯦꯜ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯦ ꯉꯥꯎꯅ ꯅꯣꯌꯦꯜ ꯒ꯭ꯂꯥꯁꯀ ꯇꯥꯔꯦꯅꯦ ꯐꯖꯅ ꯑꯉꯥꯡꯁꯦ ꯂꯥꯏꯔꯤꯛ ꯄꯥꯎ ꯍꯥꯏꯔꯒ ꯃꯥ ꯄꯥꯅꯤꯡꯗꯅ ꯃꯥꯅ ꯇꯧꯕꯁꯤꯁꯦ ꯇꯧꯕꯅꯤ ꯍꯥꯎꯒꯗꯕ ꯃꯥꯜꯂꯤ ꯇꯁꯦꯡꯅ ꯄꯣꯠ ꯆꯩ ꯀꯔꯤꯝ ꯍꯥꯞꯇ꯭ꯔꯤ ꯉꯧꯕꯇ ꯍꯧꯒꯠꯂꯤ ꯂꯥꯛꯊꯣꯔꯣ ꯅꯪ ꯂꯣꯏꯔ ꯒ꯭ꯂꯥꯁꯇꯣ ꯄꯤꯔꯛꯑꯣ ꯅꯪ ꯊꯛꯑꯣ ꯂꯣꯏꯔꯒ ꯒ꯭ꯂꯥꯁꯇꯣ ꯄꯤꯔꯛꯑꯣ ꯑꯩ ꯃꯤꯅꯤꯠ ꯀꯣ ꯈꯪꯕ꯭ꯔꯥ ꯃꯥꯏꯁꯦ ꯁꯨꯝ ꯂꯧꯔꯒꯦ ꯃꯥꯏꯁꯦ ꯂꯧꯔꯒꯦ ꯂꯣꯏꯔꯦ ꯑꯗꯨ ꯑꯩ ꯍꯧꯖꯤꯛ ꯃꯤꯔꯤꯟꯗꯥ ꯊꯛꯀꯦ ꯑꯩ ꯃꯤꯔꯤꯟꯗꯥꯁꯦ ꯌꯥꯝ ꯄꯥꯝꯃꯦꯕ ꯑꯇꯩꯗꯤ ꯑꯩ ꯊꯛꯅꯤꯡꯗꯦꯀꯣ ꯆꯥꯅꯕ ꯌꯥꯝ ꯂꯩꯔꯦ ꯂꯥꯎ ꯁꯤ ꯌꯥꯝ ꯄꯥꯝꯖꯩꯌꯦꯕ ꯑꯩꯅ ꯃꯤꯔꯤꯟꯗꯥꯁꯦ ꯃꯌꯥꯝꯁꯤꯒ ꯂꯩꯔꯦ ꯃꯤꯔꯤꯟꯗꯥ ꯍꯩꯔꯦ ꯍꯧꯖꯤꯛ ꯊꯛꯊꯔꯒꯦ ꯅꯣꯌꯦꯜ ꯊꯣꯛꯈꯣ ꯀꯩ ꯄꯣꯠꯅꯣ ꯑꯩ ꯃꯥꯅ ꯃꯤꯅꯤꯠ ꯑꯗꯨꯅꯤꯅꯦ ꯅꯣꯏ ꯄꯥꯅ ꯍꯧꯖꯤꯛꯇ ꯌꯦꯡꯍꯜꯂꯝꯃꯤꯗꯣ ꯅꯪꯅ ꯑꯥꯏꯁꯀ ꯁꯦꯝꯃꯗꯅ ꯁꯤꯒ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯧꯁꯦ ꯐꯖꯅ ꯊꯛꯇꯒꯦ ꯉꯁꯤ ꯑꯉꯥꯡꯅꯤꯅ ꯃꯥ ꯇꯧꯁꯨꯅꯦ ꯑꯥꯏꯁꯀ ꯁꯦꯝꯃꯒ ꯃꯤꯔꯤꯟꯗꯥꯒꯤ ꯁꯤ ꯍꯥꯎꯗꯣꯔꯤꯌꯦ ꯑꯩ ꯈꯅꯥꯎ ꯅꯥꯔ ꯍꯟꯗꯣꯔꯤ ꯌꯨꯝꯗ ꯍꯟꯕꯗ ꯌꯨꯝ ꯍꯟꯕꯗ ꯈꯅꯥꯎ ꯅꯥꯔ ꯍꯟꯗꯣꯔꯦ ꯅꯣꯌꯦꯜ ꯄꯨꯄꯨꯒ ꯕꯣꯕꯣꯒꯗ ꯀꯅꯥꯅ ꯅꯨꯡꯁꯤ ꯍꯥꯏꯕꯗꯁꯨ ꯅꯪ ꯀꯔꯤ ꯍꯥꯏꯈ꯭ꯔꯤꯕ ꯑꯗꯩꯗꯤ ꯑꯃ ꯀꯔꯤ
ꯀꯩ ꯃꯣꯕꯥꯏꯜꯒ ꯑꯃ ꯀꯔꯤꯒ ꯇꯤꯚꯤꯒ ꯃꯌꯥꯝ ꯇꯥꯔꯦꯗꯅ ꯄꯨꯄꯨꯒ ꯕꯨꯕꯣꯛꯒ ꯃꯥ ꯀꯅꯥ ꯅꯨꯡꯁꯤꯗꯦ ꯀꯩꯅ ꯈ꯭ꯋꯥꯏ ꯅꯨꯡꯁꯤ ꯄꯨꯄꯨꯒ ꯃꯣꯕꯥꯏꯜ ꯑꯃꯨꯛ ꯕꯨꯕꯨ ꯇꯤꯚꯤꯒ ꯍꯥꯏꯃꯤꯅꯦ ꯁꯣꯏꯔꯦꯅꯦ ꯅꯪ ꯍꯥꯏꯗꯣ ꯇꯤꯚꯤꯒ ꯃꯣꯕꯥꯏꯜꯒ ꯅꯨꯡꯁꯤ ꯍꯥꯏꯅꯤꯅꯦ ꯎꯔꯦꯗꯅ ꯇꯤꯚꯤꯒ ꯃꯣꯕꯥꯏꯜꯒ ꯅꯨꯡꯁꯤ ꯍꯥꯏꯅ ꯃꯣꯕꯥꯏꯜꯁꯦ ꯌꯦꯡꯕꯨ ꯃꯤ ꯂꯧꯈ꯭ꯔꯅꯤ ꯍꯥꯏꯅ ꯅꯪꯅ ꯃꯤ ꯂꯧꯈ꯭ꯔꯅꯤ ꯍꯥꯏ ꯇꯧꯔꯤꯔꯣ ꯐꯣꯟꯁꯦ ꯅꯅꯥꯛꯇ ꯊꯝꯃꯤꯗꯣ ꯑꯩ ꯂꯥꯏ ꯊꯝꯃꯤꯅꯦ ꯇꯧꯁꯟꯅꯩꯅꯤꯗ ꯂꯧꯈ꯭ꯔꯅꯤ ꯍꯥꯏ ꯇꯧꯔꯤꯃꯤꯗ ꯑꯩꯈꯣꯏ ꯃꯣꯅꯣꯁꯅꯥ ꯃꯥꯟꯗ꯭ꯔꯁꯤ ꯌꯦꯡꯉꯨ ꯃꯥꯟꯅꯗꯦ ꯑꯩꯈꯣꯏꯒꯤꯅꯦ ꯃꯌꯥꯡ ꯂꯝꯕꯣꯡꯒꯤ ꯄꯨꯔꯥ ꯍꯩꯖꯜꯂꯦ ꯅꯣꯌꯦꯜꯁꯦ ꯑꯩ ꯃꯃꯤꯡ ꯃꯌꯥꯡꯒꯤꯅꯦ ꯃꯄꯥ ꯃꯄꯨ ꯄꯨꯔꯥ ꯍꯩꯖꯜꯂꯦꯕ ꯃꯥꯅ ꯇꯧꯔꯤꯁꯦ ꯃꯄꯥ ꯃꯄꯨ ꯄꯨꯔꯥ ꯍꯩꯖꯜꯂꯦ ꯃꯥꯅ ꯇꯧꯗꯦ ꯑꯣ ꯃꯥꯁꯦ ꯏꯪꯉꯤꯅ ꯃꯥ ꯖꯥꯔꯤꯕꯣꯟꯗ ꯂꯥꯛꯄꯗꯇꯅꯦ ꯃꯥ ꯇꯧꯁꯟꯅꯔꯝꯃꯤꯁꯦ ꯑꯣ ꯃꯥꯏ ꯏꯪꯉꯦ ꯃꯗꯨ ꯇꯧꯅꯕ ꯅꯣꯌꯦꯜꯗꯣ ꯌꯥꯝ ꯂꯝ ꯍꯦꯜꯂꯤꯀꯣ ꯅꯣꯌꯦꯜꯗꯣ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯏ ꯅꯣꯌꯦꯜꯗꯣ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯏ ꯅꯣꯌꯦꯜꯗꯣ ꯐꯣꯟ ꯄꯥꯝꯗꯦ ꯅꯣꯌꯦꯜꯗꯣ ꯇꯤꯚꯤ ꯄꯥꯝꯗꯦ ꯃꯌꯥꯝ ꯎꯔꯦꯗꯅ ꯍꯧꯖꯤꯛꯀꯥꯟ ꯑꯉꯥꯡꯁꯦ ꯄꯨꯄꯨ ꯕꯨꯕꯣꯛꯀ ꯅꯨꯡꯁꯤꯗꯦ ꯍꯥꯏꯌꯦ ꯐꯣꯟꯒ ꯇꯤꯚꯤꯒꯅ ꯍꯦꯜꯂꯦ ꯍꯥꯏꯁꯦ ꯎꯔꯦꯗꯅ ꯑꯗꯨꯒꯅꯦ ꯑꯩ ꯇꯤꯚꯤ ꯅꯨꯡꯁꯤ ꯃꯣꯕꯥꯏꯜ ꯅꯨꯡꯁꯤ ꯑꯥꯏꯄꯦड ꯅꯨꯡꯁꯤ ꯇꯤꯚꯤ ꯇꯦꯕ ꯅꯨꯡꯁꯤ ꯂꯣꯏꯅ ꯅꯨꯡꯁꯤ ꯃꯃꯥꯗꯤ ꯅꯨꯡꯁꯤꯕ꯭ꯔꯣ ꯄꯩꯁꯥ ꯅꯨꯡꯁꯤ ꯋꯩꯃꯩ ꯄꯤꯌꯃ ꯅꯆꯥꯅꯨꯄꯥ ꯂꯣꯏꯔꯦ ꯃꯨꯜꯂꯦ ꯀꯦꯜꯂꯦ ꯑꯉꯥꯡꯁꯤꯅ ꯇꯧꯔꯤꯁꯦ ꯀꯔꯤ ꯃꯇꯧꯅꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯀꯩꯅꯣꯁꯦ ꯑꯥꯏꯁꯦ ꯍꯥꯞꯆꯟꯅꯝꯃꯤꯅꯤ ꯍꯤꯗꯥꯛ ꯄꯤꯊꯛꯅꯩ ꯍꯧꯖꯤꯛ ꯊꯛꯄ ꯉꯝꯗꯅ ꯁꯦ ꯍꯧꯖꯤꯛꯄꯨ ꯑꯩꯁꯦ ꯌꯥꯎꯔꯤꯕ ꯃꯥ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨ ꯀꯩꯗꯧꯔꯤꯅꯣ ꯁꯦ ꯀꯩꯗꯧꯗꯣꯏꯅꯣ ꯑꯗꯒꯤ ꯅꯪ ꯑꯗ ꯏꯁꯤꯡ ꯍꯥꯞꯄ ꯀꯩꯗꯧꯗꯣꯏꯕ ꯑꯦ ꯂꯦꯛꯅꯒ ꯆꯠꯈ꯭ꯔꯦꯅꯦ ꯑꯉꯥꯡꯁꯦ ꯑꯉꯥꯡꯁꯦ ꯂꯥꯏꯔꯤꯛ ꯄꯥꯅꯤꯡꯗꯅ ꯃꯥ ꯎꯄꯥ ꯇꯧꯔꯤꯁꯦ ꯎꯕ꯭ꯔꯥ ꯅꯪꯅ ꯂꯥꯏꯔꯤꯛ ꯄꯥꯅꯤꯡꯗꯦ ꯍꯥꯏꯖꯟꯅꯔꯒ ꯑꯗꯒꯤ ꯆꯤꯛꯀꯟꯒꯤ ꯂꯦగ్ ꯄꯤꯁꯇꯣ ꯄꯨꯊꯣꯛꯑꯒ ꯅꯪꯅ ꯀꯩꯒꯤꯅꯣ ꯑꯗꯣ ꯅꯪ ꯍꯣꯔꯦꯟ ꯀꯃꯥꯏꯅ ꯆꯥꯗꯣꯏꯕ ꯆꯥꯛ ꯀꯃꯥꯏꯅ ꯆꯥꯗꯣꯏꯕ ꯅꯪ ꯑꯗꯨ ꯆꯥꯁꯜꯂ ꯆꯥꯛ ꯀꯃꯥꯏꯅ ꯆꯥꯗꯣꯏꯕ ꯆꯥꯔꯔꯣꯏ ꯇꯧꯁꯟꯅꯗꯅ ꯆꯥꯔꯔꯣꯏ ꯀꯥꯏꯅ ꯇꯁ ꯍꯨꯑꯣ ꯌꯦꯡꯒꯦꯅꯦ ꯃꯈ꯭ꯌꯥ ꯂꯥꯎꯅ ꯀꯥꯊꯣꯛꯑꯒ ꯑꯆꯧꯕ ꯋꯥꯎ ꯁꯥꯏꯔꯣꯅꯦ ꯁꯥꯏꯕ ꯉꯝꯗꯦ ꯅꯪꯗꯤ ꯆꯥ ꯑꯩꯈꯣꯏꯁꯨ ꯊꯣꯡꯕ ꯍꯩꯇꯔꯦ ꯌꯥꯝꯃꯤ ꯑꯩ ꯍꯨꯏ ꯅꯣꯡꯉꯥꯜꯂ ꯆꯥꯕꯗꯨꯅ ꯍꯦꯟꯅ ꯄꯥꯝꯖꯩꯀꯣ ꯅꯞ ꯅꯞ ꯂꯥꯎꯔꯒ ꯅꯠꯇ꯭ꯔꯥ ꯍꯥꯏꯒꯨꯝꯕ ꯏꯔꯣꯟꯕꯁꯤꯅꯦ ꯍꯥꯎ ꯏꯔꯣꯟꯕꯁꯤ ꯖꯥꯝꯗ꯭ꯔꯥ ꯃꯥ ꯌꯥꯝ ꯆꯥꯏꯗꯣꯏꯗꯤ ꯏꯔꯣꯟꯕ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯔꯒꯦ ꯆꯥꯛꯁꯦ ꯆꯥꯊꯣꯛꯑꯒ ꯐꯖꯅ ꯇꯨꯝꯊꯔꯒꯦ ꯁꯤꯀꯤꯗꯒꯤ ꯚ꯭ꯌꯨ ꯌꯦꯡꯉꯒ ꯆꯥꯕ ꯍꯧꯔꯒꯦ ꯃꯌꯥꯝ ꯆꯥꯛ ꯆꯥ ꯂꯣꯏꯅ ꯃꯤꯁꯤꯅ ꯇꯨꯝꯅꯔꯦ ꯑꯩ ꯚꯤꯗꯤꯑꯣ ꯀꯀꯥ ꯑꯃꯠꯇ ꯂꯧꯍꯧꯗ꯭ꯔꯦ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒꯁꯨ ꯚ꯭ꯌꯨꯁꯦ ꯌꯦꯡꯍꯜꯂꯛꯀꯦ ꯉꯁꯤꯒꯤꯗꯤ ꯒꯨꯗ ꯅꯥꯏꯠ. The next morning. Hello ma'am, good morning. Ma'am, ngasize ay ngasize khara thengna so gole khanawsu na khon tare do ma'am view se jeng ai mapandagi di natre phamungdagi sum phamna view se yam phajabani yam chingda mache napata hai ubda yam phaji nongalakpada jamna fresh oi uraga ai khon do pura ta lairamne khanaw nare ing mathakpaga AC manungda phambaga ai pura khanaw yadra Noel je morning walk phajana nganna jathoraga tawise jim Noel ting ting nganna morning walk jathore amoi papa ga bazar de poche ke myam leire aba de ma tungre ai ngasai gi view do mapan de phaja yengalake sum mage de kai mage de leitre fazani ude bo nusa sabna capture de tawsalini phajamani ne na
ꯁꯨꯃꯥꯏꯒꯤꯗꯨꯅ ꯑꯃꯨꯛ ꯀꯩ ꯂꯩꯖꯥꯠꯅꯣ ꯁꯨꯃꯥꯏꯒꯤꯗꯨꯅꯕꯨ ꯆꯨꯝꯅꯒꯤ ꯃꯤꯗꯤ ꯀꯩꯅꯣ ꯑꯣꯏꯗꯦ ꯆꯤꯡꯗꯤ ꯂꯩ ꯐꯖꯩꯌꯦ ꯌꯥꯝꯅ ꯃꯌꯥꯝ ꯍꯧꯖꯤꯛ ꯅꯨꯡꯊꯤꯟ ꯌꯧꯔꯛꯑꯦ ꯉꯁꯥꯏ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯔꯝꯕꯗꯣ ꯍꯧꯖꯤꯛꯅ ꯑꯃꯨꯛꯀ ꯅꯨꯡꯁꯥ ꯁꯥꯕꯁꯦ ꯂꯣꯏ ꯐꯔꯦ ꯅꯣꯡꯊꯤ ꯃꯪꯉꯦ ꯀꯩꯅꯣ ꯈꯪꯗꯦ ꯑꯀꯥꯗ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯅꯦꯝ ꯀꯤꯌꯥꯔꯗ ꯆꯠꯂꯅꯤ ꯄꯥꯆꯧꯒꯤ ꯆꯥꯛ ꯊꯝꯃꯝꯃꯅꯤ ꯄꯨꯔꯥ ꯅꯨꯡꯁꯤꯠ ꯁꯤꯜꯂꯦ ꯈꯨꯗꯛꯇ ꯅꯨꯡꯁꯥ ꯁꯥꯔ ꯈꯨꯗꯛꯇ ꯀꯩꯅꯣ ꯇꯧꯋꯤꯕꯣ ꯑꯗꯨꯗꯒꯤ ꯅꯣꯌꯦꯜ ꯃꯥꯏ ꯇ꯭ꯌꯨꯁꯟꯗ ꯊꯝꯃꯝꯃꯅꯤ ꯑꯩꯈꯣꯏꯗꯣ ꯑꯩ ꯆꯠꯂꯅꯤ ꯒꯥꯔꯤ ꯇꯣꯡꯗꯣꯏ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯆꯦꯟꯊꯈ꯭ꯔꯤꯁꯦ ꯌꯥꯝ ꯅꯣꯌꯦꯜꯁꯦ ꯌꯥꯝ ꯃꯄꯥꯟ ꯊꯣꯛꯂꯛꯄꯁꯦ ꯐ꯭ꯔꯦꯁ ꯑꯣꯏ ꯅꯨꯡꯉꯥꯏꯌꯦ ꯅꯨꯡꯁꯤꯠ ꯈꯛꯇ Cô gái sẽ lên hàng đâu chặt lage mayam si noyalogi school ni noyalogi school yam saudra yam na e moi yunga yam thina na e jing degi kumdara wani na ne inang na ga su tang di kan wai ba do nak ti yam na e moi se school yam phajara ga yam chawdu el ba ai chala rogi bye bye noel tuition da leo do re somda aya sanang papa bye bye chalo edi ma pu thang ra boi ni re aya noel bag pura sala tuition do e ma ja hai bani ma tuition chala ro mo han na cha to re ma sai de won hai ji de ma si tuition chala ro hospital chakani ai na ada ma pu thara ro ne edi ma pu thang ra boi ni re ai pure kai na to ro bye bye kai ni pura kra mi na ko ga pun chala मैम से कुछ मोई तौरगने इनाउनाब चंगुरे ना फमे कई कईनो खरा पीथमे मैम ऐसे अखोई तातो अहमद लेरमदो मोइदे ओइने चटके आइनादि तौजरगा अखोई तातोनने ngasi simtaga chatlanu moide sum leirasi ngasi se haibdagi sum hoi fare anane ngasi se tatonode sum leirani aduga hayengumba oina inanaga kallagadi पुनः अखोई तादो अमदुगा चलसी आइना असुम कनो तौरगा लाए मैम इचे होइदा चंगक्त्रे अखोइना मोइना जादनाने अदुगा इबे वीडियोदो ओइना नाक चंगमुसे आइना चंगैयबा करी अबा मसतोना नंग पिथोन बिली हेलो आई के पिथोन मेरा चंगै जे ओइ लाइनि के आई गेम लाइनिंग दे यारोय असेंग खाना लोई जेंगुसी ला नंग करम सेटल सेनिंगे फ्रॉक को सेटरा दुम चसिलाउ जेंगा सुम थोड़ा गा सुम हारे लोरे आई नोय लेबै ने सुम चंगिने दुना दुइदि चंगरोय से हाय गदबा हरावरे ने चिन नुपी लेदन बिना पोच चै जामना लैतरा असिना कोई लंतक तंगा थमगने लिकतक न लैयबा पोच चै म्याम से आई सुम जेंगी मो ज्ञान मेन का तादे फजबगा जाओ ओलाम खागी ना ने फ्रॉक को बचे नहीं को साई जुडियो दा पा मोमो जरक ट्रे दना मोमो जारगा सिगोय लाए ट्रेन सम ai sai ne haidok tri ne ba ko ba chapada nuaite dana सिगे सुम लाई रगे फजबरा थीबरा सुम
ꯑꯩꯈꯣꯏ ꯏꯅꯝꯃꯅ ꯑꯩꯒꯤ ꯐꯤ ꯈꯟꯕꯤꯔꯤꯅꯤꯁꯦ ꯑꯩ ꯈꯟꯐꯝ ꯈꯪꯗꯅ ꯃꯉꯣꯟꯗ ꯑꯣꯏꯅ ꯈꯜꯍꯜꯂꯦꯕ ꯁꯤ ꯑꯅꯤꯁꯦ ꯃꯥꯅ ꯈꯜꯂꯤ ꯑꯝꯇꯪ ꯇ꯭ꯔꯥꯏ ꯇꯧꯅ ꯑꯝꯇꯪ ꯌꯦꯡꯁꯦꯅ ꯐꯤ ꯈꯟꯐꯝ ꯈꯪꯗ꯭ꯔꯦ ꯕꯦग ꯐꯖ ꯐꯖꯕ ꯍꯥ ꯕꯦग ꯐꯖ ꯐꯖꯕ ꯐꯤ ꯈꯜꯂꯣ ꯑꯩ ꯈꯟꯐꯝ ꯈꯪꯗꯦ ꯑꯗꯨꯒꯤ ꯏꯅꯝꯃꯅ ꯈꯜꯂꯤ ꯑꯩ ꯀꯣꯏꯆꯠ ꯆꯠꯂꯒꯤꯅꯤ ꯑꯩꯌꯥ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯇ꯭ꯔꯦꯟꯗꯒꯤ ꯑꯩꯈꯣꯏꯅ ꯇ꯭ꯔꯦꯟꯗꯒꯤ ꯐꯤ ꯂꯩ ꯂꯣꯏꯅꯅꯦ ꯗꯕꯥ ꯀꯤꯆꯟꯗ ꯆꯥꯕꯒꯤ ꯑꯃꯨꯛ ꯆꯪꯉꯦ ꯉꯁꯤꯁꯦ ꯌꯨꯝꯗ ꯆꯥꯔꯔꯣꯏꯁꯤ ꯍꯥꯏꯅ ꯁꯤꯒ ꯑꯣꯏ ꯆꯪꯉꯦ ꯅꯣꯏꯌꯜ ꯆꯥꯕ ꯉꯝꯒꯗ꯭ꯔꯁꯤ ꯌꯦꯡꯉꯨ ꯍꯥꯏꯗꯤ ꯍꯥꯏꯔꯦꯀꯣ ꯑꯩ ꯆꯥ ꯉꯝꯒꯗ꯭ꯔꯥ ꯁꯤꯕꯨ 이리사는 mẹ mà xin Elisa thùng mà nì nuôi lăng nuôi trang không có rồi ngắm mồi mà thiên mẹ sẽ nuôi trang có ngắm bay qua lại kìa đó mà ba cái mà mạ mà trang chắc về mà này mà chắc đây cái gì đấy चावल लोई ने गम हाउरे नोय लोई चा थोकरे होइते थेंदरगा फागिते होइते मी थिलेनि साने अखोय लाबो तना मी बोले रम देबा होजि जेउ मी खुतिन जे लोय रे खोय अजि लाओ आज बंगलाओ ये थोड़ा पदा मैम तिंगतना चासल्ला थोकले अखोय होजि लाव देरगा लाव मैम अखोय होजि चानसु चाथोए चाकसु चाथोंना हलए अदुगा सायलरबदो सियानी चले ए लिना कबि मैम उत्रेदा सुम करा दौग्रे अदुगा मैम वीडियो से मतंग सिदा लोसनलगे कोना मथंगी वीडियो दा थिंगरस